Manipur News channel gi makkei gi miyang gi mafamda marui pausing pijari. Ahanba update amada apafatagi daida khudimak kuki CSO singna pugadabani FNCC. Putlil naga Quarantine Committee na Kukising matakta sathariba bangi khongjang asi hantoktrabadi National Highway number 2 Imphal Dimapur lambida bangi khongjang chaksalagani haina Working Committee kuki CSO na phongtokkiba adu FNCC gi makkei dagi yamna kanna yaningdaba phongtorli. FNCC gi makkei hairibana Working Committee kuki CSO gi makkei National Highway tingbana tragalambi asida chathok chasin toribasing yauna potchai putok busin tawuda ayet apan pirakpa tarabadi naga tare mafam khudingmakta kuki gi movement sing pungting tingani loinana athingba se National Highway number 2 Imphal Dimapur lambi amasung National Highway number 37 Imphal Jiribam lambi khaktana tana Nagaland gi Peren District amasung Assam gi NC Hills gi saruksingdasu athingma thamgani ban asi naga singa santi oina amasung ikai khunana leminariba sing yaude ban asida zomi natraga mizo community singda target tabusu nati ban asi kuki Spanish forcing maruina WKZIC amasung Working Committee CSO gi makada operate toribasing adugi mathaktani hairi makha tarakpa update amada sei pharaklaba fawba missing report putokpa ngamdre JSC Hoki Basay Solisingani Kunmari gi November Kulumde Imphal West gi Haurebi Mea Lekaidagi yamna sinningai oy moongda lukhrabi mama masana phamungda punna siduna leiramkhibagi asumba langla langjin lenga amasung magistral inquiry na putokpa ngamdre haina JSC na thagarwa serol amana hairi serol asina makata na hairi bana mangchai gi October kulumde thokkiba government gi order amagi matungina misi asigi magistral inquiry report ta tha amagi manungda submit tawdana chingnaba misi asigi asumba langla langjin putokni haikibani adubu tha taramata solo pawda leba miyamda khanba leitri lengana misi asigi mai lenaba atamna losalibra natraga lukhrabi mamasa asigi kanasu leite matu soli haiduna mara lebasing yokatuna thamlibra haina hanglali aroibada warol asina hairibana napi angangsing mathata sathaiba crime gi mayamta leba asumba pamba amasung kana lejadrabasing gidamak lebliba leba miyamda amatta oina lemina tuna sigumba sathiraba taba nungaitraba thotosing asi makha chatharaktanaba ikoipuna khongpam channel lemina si hairi makha tarap update amada Indigenous community singi mathakta chathariba chumdaba thawngsing asigi mayapta pun lawmina si ta asigi mapanda pangthokadariba Indigenous Day for the World Indigenous People gi thoramasida malemda leiriba Indigenous community singa lisang sina chatharakliba chumdaba thawngsing asigi mayapta amata oina Malengi miyamda tanaba lawmina si haina People's Progressive Alliance Manipur na thadarwa serol amana hairi serol asina makha tana hairibana malengi oina August mapan asi Indigenous People singi right kamai lenana Indigenous People and AI Defending Rights Shaping Future haina theme asida pangthokadabani Northeast Indigenous Forum gi makhada Indigenous People Forum Manipur na tharamasi Imphal gi City Convention Center da Indigenous People's Right to Self-Determination and a Pathway for Food Securities and Sovereignty haiba thimda pangthokadoriba thoramasida ahanba oina North East gi region gi Indigenous People sing saruk yagani Right to Self-Determination asi isam samba political program amanate masi Indigenous People singi food security amasung sovereignty gi damak tangai padana tawdaba yadraba maruiba backbone ama oibani alliance asigi makkei Indigenous People singi self determinations land language amasung external detecting dagi development free oiba fundamental rights asi reaffirm tawnabidamak ta pangthokpa International Indigenous Day gi thoram asi mapung phana support tawi sorsingani kulumde dagi tholakkiba irang asina maram oiraga lanjenaduna leiribasing makoi gi mafamsingda hanjal hangadabani amasung justice kidamak demand toriba asi alliance asina su sab chana lepli hairi makha taba update amada Kukising Imphal government job kumai lenaba exam sing thaba chappada AR ngak simbinaba haijakre separate administration gi demand toriba Kukising education gi lam yauna government gi job sing changnanaba honabada awaba kaya thenabana maram oiraga Imphal da pangthokpa government job gi mai lenaba examination singda saru yagadaba kuki candidate singbu chathoksin tawada Assam Rifles na pung phana protection amasung escort tawduna mateng pangbiu haina kuki Imperials Association na ngarang chilongda leba Assam Rifles ki DG da ayi serol thadan tasan kre hairi Assam Rifle gi DG na thaki serol aduda makata na hairi bana kuki candidate singa exam center singda satpada security ga mai lenaba sing yauna hiram kya da award pa amasung kudong sa da kya mai unare madubu hairi ba examination sing asi mapung oina
Imphal da masi khudongchaba phangnanaba Guwahati natraga Aizawl nachingbasinda arapa mafamsingda chatuna exam thabagi khudongchadaba kaya mayoknari. Masi toknanaba kuki appearance singna Imphal da laktuna exam thabada Assam Riflesna makhoigi protection amasung escort pibiyu. Kuki community singi maikaidagi hairiba recruitment opportunity sing asi saruk yaba pami maram aduna makhoibu Imphal da chathok chashin tawbada passage pirabadi awaba amata yaudana makhoina pamliba career sing adu phangba ngamgani. Maram aduna Assam Rifles maikaidagi makhoina Imphal da chathok chashin tawbu amasung examination manungda exam thaningba kuki appearance sing asigi environment secure oinanaba Assam Rifles personnel sing deploy tawnanaba khanabiyu hairi. Mamangi matamdasu kuki jo Council Miyosing Bisnupur amasung Imphal Phawduna Assam Riflesna Kangpokpi tamna escort tawraga putok pusin tawkhibagi thawdok leikre. Mato adugumna Imphal pangthokpa job ki mari lenaba examination sing asta kuki appearance singna saruk yaba ngamnanaba makhoina mapung phana support amasung protection pibiyu. Kuki jo Council maikaidagi su hiram asida miyeng changba loina job ki mari lenaba examination asida saruk yaba pamliba kuki appearance sing asigi asoi angam thoktanaba amasung khudongchabasing asi phangnabidamakta Assam Rifles ka tanaduna thabak tongnaba taksali haibagi warol singchu yauri. Panba yabadi kuki student organization gi maikaidagi MPS sina July 13 da notification thoktuna Imphal amasung Guwahati da center oiduna pangthokadaba main examination asi Churanpur da su masigi center ama pibiyu haina Manipur gi governor da tasanduna laikrabani adubu hojik phawbagi oinadi masigi response amata governor da pirakpa leitribani. Makhataba paw amada Manipur board amasung council maming amagi makhada amata oina pusinranaba ministry na khangalakre. Hojik leiriba Board of Secondary Education Manipur BOSEM amasung Council of Higher Secondary Manipur COSEM asi ming amatagi makhada amata oina pusinranaba Bharat Sarkar gi Ministry of Education na khangalakle haina COSEM Secretary Kundrakpam Asni Kumar na phongtokre. Mar makhata na phongtokibada hojik BOSEM amasung COSEM haina tongan leiribasing asi makhata na sangthana leiroi hairiba body ani asi unified identity amagi makhada operate tawragani. Hairiba thabak asigidamakta hojik yamna kanna mathau taba processing chathari masiga iroinana BOSEM na lawba class 10 examination grading system chanariba asigumna class 12 ki examination dasu grading system chanaragani haina phongtokhi. Makhata update amada Senapati District Police na chathariba ILP gi drive ta miyoi sahunga mari detain tawkre. Senapati District Student Association District manungda leiriba non-local amasung non-Indigenous residents singi matakta drive chathariba asigi manung channa ngarang Senapati District Police na district adugi market yauna tongan mafam kayada ILP gi drive chathakre. Drive aduda non-local punna 1932 verify tawkhibagi manungda miyoi 150 ILP yaudana aduga non-local 130 na ILP document expire oiraba matung niyom kaina leirama thenaki. Hairiba miyosing asi makhatana mathau taba ILP permit launanaba mau gate ta leiriba ILP singi counter singda police na thindokre hairi. Pawsina makhatana hairibana Safety District Police Task Force ki supervision gi makhada National Highway number 2 Maram Peret Road tadubi Tongloi Road amasung district asigi police station gi jurisdiction singda leiriba intervillage road singda ILP drive chathaduna lakibani. Hairiba operation aduda hojik phawbada district aduda illegal immigrant amata leiramba thenade adumapu border entry point singda hena katsina drive chathaba amasung mafam aduda leiriba non-local sing yauna mapandagi lakpasing ILP gi regulations ngakna chatpra haibagi drive adudi makhatana chathakigani. Non-residential singna Manipur da sanglakpa matamda sungsoi choidana ILP pass paigadabani hairi. Makhataba update amada Mynmar gi laluluk TNLA sauna ningba kairi. Mynmar da hojik thokliba tangdu litadaba phiyam ama mayoknariba asig mai leirana China da chathagadariba ceasefire talk ki mangoinana military junta gi matakta lan horiba Tang National Liberation Army TLLA military amasung political gi front sauna ningba kairi. Laluluk asina mamangi matamda Mynmar da Northern Shan state ki maruiba town ama makoina control tawrambani adubu hairiba town sing asi Mynmar gi military na July 13 ta maruoina town ama oiriba Nawang Kiong haiba atei mafam kaya amuk hanna loksankre. Nawang Kiong town asi China ga lalun itik tongnabagi khwaidagi maruoiba lambi ama oiriba natana hairiba mafam asi TLL na sahi amagi nayada control tawduna lakibani adubu mafam asi hantakta military junta na nongna paishan kitana mafam adu mapung phana control tawsankre. Lan asiga mai lena sahi asigi April da China gi
ꯀꯨꯟꯃꯤꯡꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥ ꯑꯃꯁꯨꯡ TNLꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯋꯥꯡ ꯀꯤꯌꯣꯡ ꯇꯥꯎꯟ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯇꯥꯎꯟ 5 ꯋꯤꯗ꯭ꯔꯣ ꯇꯧꯅꯅꯕ ꯍꯥꯏꯈꯤꯕꯗ ꯂꯥꯂꯣꯛ ꯑꯁꯤꯅ ꯌꯥꯈꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯎꯟ ꯑꯁꯤ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯆꯥꯎꯅ ꯅꯤꯡꯕ ꯀꯥꯏꯕ ꯑꯗꯨ ꯃꯥꯌꯣꯛꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ꯇꯔꯤꯞꯀꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯌꯨꯑꯦꯁꯀ ꯌꯥꯅꯈꯤꯕ ꯗꯤꯐꯦꯟꯁꯀꯤ ꯗꯤꯜ ꯏꯟꯗꯤꯌꯥꯅ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯃꯣꯗꯤ ꯑꯥꯒꯁꯠ 30ꯗ ꯆꯥꯏꯅꯥ ꯆꯠꯀꯗꯧꯔꯤ꯫ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯕꯒꯤꯗꯃꯛꯇ ꯆꯥꯗ 50ꯒꯤ ꯆꯥꯡꯗ ꯇꯔꯤꯞ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯌꯨꯑꯦꯁꯀ ꯌꯥꯅꯈꯤꯕ ꯗꯤꯐꯦꯟꯁ ꯗꯤꯜ ꯑꯃ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯅ ꯃꯈꯥ ꯇꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯏꯟꯗꯤꯌꯥꯗꯒꯤ ꯊꯥꯗꯣꯛꯄ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯗ 50ꯒꯤ ꯆꯥꯡꯗ ꯇꯔꯤꯞ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯁꯦꯟꯇꯔ ꯐꯣꯔ ꯔꯤꯁꯔꯆ ꯑꯣꯟ ꯏꯅꯔꯖꯤ ꯑꯦꯟꯗ ꯀ꯭ꯂꯤꯟ ꯑꯦꯌꯔꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯇ꯭ꯔꯝꯞꯀꯤ ꯊꯧꯔꯥꯡ ꯑꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯇꯔꯤꯞ ꯊꯝꯕꯒꯤ ꯋꯥꯐꯝ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯃꯇꯝ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕꯁꯨ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯑꯣꯡꯗ ꯌꯨꯑꯦꯁꯀ ꯌꯥꯅꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 39,500ꯒꯤ ꯗꯤꯐꯦꯟꯁ ꯗꯤꯜ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯗꯤꯐꯦꯟꯁ ꯗꯤꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯥꯅ P-81 ꯑꯣꯁꯤꯗꯣꯟ ꯑꯦꯟꯇꯤ-ꯁꯕꯃꯦꯔꯤꯟ ꯑꯦꯌꯔꯀ꯭ꯔꯥꯐꯠ 6 ꯌꯨꯑꯦꯁꯇꯒꯤ ꯂꯩꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯟ ꯅꯦꯚꯤꯅ P-81 ꯑꯦꯌꯔꯀ꯭ꯔꯥꯐꯠ 23 ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ ꯑꯃꯗꯤ ꯑꯔꯥꯕꯤꯌꯥꯟ ꯁꯤꯗ ꯆꯥꯏꯅꯤꯖ ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯑꯈꯟꯅꯅ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯅ ꯃꯤꯂꯤꯇꯔꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯄꯥꯟꯗꯝꯗ ꯌꯨꯑꯦꯁꯇꯒꯤ ꯑꯦꯟꯇꯤ-ꯁꯕꯃꯦꯔꯤꯟ ꯑꯦꯌꯔꯀ꯭ꯔꯥꯐꯠ 6 ꯂꯩꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ꯫ ꯆꯩꯔꯛꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯥꯒꯁꯠ 38ꯗꯒꯤꯅ ꯁꯦꯞꯇꯦꯝꯕꯔ 1 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯕ ꯁꯪꯍꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯔꯤꯖꯅꯦꯜ ꯁꯃꯤꯠ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯥꯒꯁꯠ 30ꯗ ꯆꯥꯏꯅꯥꯗ ꯆꯠꯀꯗꯧꯔꯤ꯫ ꯀꯨꯝꯖꯥ ꯁꯣꯛ 2020ꯗ ꯂꯩꯕꯥꯛ ꯑꯅꯤꯅ ꯒꯜꯋꯥꯟꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯣꯗꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯏꯅꯥꯗ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ ꯁꯣꯛ 2019ꯗ ꯃꯣꯗꯤꯅ ꯆꯥꯏꯅꯥꯗ ꯆꯠꯈꯤ, ꯑꯗꯨꯕꯨ ꯆꯥꯏꯅꯤꯖ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯤ ꯖꯤꯟꯄꯤꯡꯒ ꯎꯅꯈꯤꯕꯗꯤ ꯀꯨꯝꯖꯥ ꯁꯣꯛ 2023ꯗ ꯄꯥꯡꯊꯣꯛꯄ ꯕ꯭ꯔꯤꯛꯁ ꯁꯃꯤꯠꯇꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫